Akasbani Imphal Wahengbam Rajesh na pau pajari ahan beda maroiba pau Manipuri sanglakiba Myanmar masa kuntaruk ngarang maramda halan kre Security Force na ngarang Churachampur jila degi miyoi ani drug kona na fare Kaksing degi KCP PWG gi miyoi ama fare amasung Kendra gi Science and Technology Mantri Dr. Jitendra Nahari paracetamol tablet lamdam masigi masak matum sizinaraga puthoknaba hotnari Manipur sanglakhiba Myanmar masa kuntaruk ngarang maramda halan kre Mukhyamantri Nongthomam Biren Singna social media da thadorpa cherol amadhai Manipur gi sanglaba ngamkhai paring da sanglakhiba Myanmar masa sing adu makhoigi maramda halan khibani More da pangthopa thoram amada makhoibu maramda halan khibani Mukhyamantri Nahai Lan maram oiduna chelaklaba miyoi singda miyoibigi minungsi yengduna mateng pangba haibasi sarkar gi achetpa phirep ni Myanmar masa sing adu lamdam masida ningthina asoi angam yaudana thamlaba matung maramdamda halan khibani adu moinamak sarkar asina ain kaina changsilakpa miyoi singi mathaktadi achetpa phirep amaga loinana lokhotpam thokpa thabak sing lokhakani hari Atopa post amada Mukhyamantri Nahai ngarang Khongchang railway station da Bilamati metric ton lising ani chahum marpudra pusilakre masi Manipur gi oinadi chokthok chaningai ni Mukhyamantri Nahai tangai phadaba polam sing rail gi khuthang da pusilakpa asina Manipur da tangai phadana changba polam sing marang kaina phangana bohana bada chawna mateng oiragani Security Force na ngarang Churachampur jila gi Khuga Mata Khuldegi WY tablet amasung brown sugar fare Manipur Police na social media da thadorpa cherol amadhai WY tablet amasung brown sugar adu miyoi anina chaka mari panba gari amada haptuna purakpani makhoidegi sapon cap humfu da haplamba brown sugar gram chatret humbudra taruk WY tablet changa kuntratret phagat pangamki Amaromda Manipur Police na ngarang KCP PWG gi miyoi ama Kaksing jila gi wabagai degi fare Farba miyoi asi Kaksing gi mafam kya da sel khaibada chenabani hari Farba miyoi adu Kaksing Police Station da sinakre hari Maragasta ching amasung tampaki chingnaba mafam singda thi humbugi thabak leptana chathari National Highway 2 Imphal Dimapur lambida tangai phadana changba polam sing puba truck chahung kunthra mathoi asoengam yaudana ngarang pusilakre hari Marfutaret Suba Battalion CRPF na Jiribamgi Uchatholda leba masigi headquarter da Mela Pangthokre Mela du jila asigi Deputy Commissioner Sri Krishna Kumar na hagdokpagi tharamda Jiribamgi SP Civil amadi Police ki makok thongpa official sing saru yaki Assam Rifles sinduna Bishnupur jila gi Nambol da naha singi oiba lecture program ama pangthokre Lecture program adu pangthopagi maroiba pandamdi naha singda sarkar na piriba tongan ba yaifa tharang scheme gi ngatangda khanganbani thauram aduda mafam adugi naha kunthra mangarom saruk yaki hari Amaromda Tenokpal jila gi mission bank da thasigi mari amasung mangagi lonaba ahingda yum tara manga kunlom mai saki hari mai adu short circuit tegi horopo oiramgani hari Assam Rifles amasung fire services na makata na mai adu sandroktuna ba honaki hari Manipur Press Club hogdokhibagi Golden Jubilee gi thorak ngasi pangthoklagani thoram masida Manipur Vidhan Sabha gi adaksa Thoksom Satyabata Haksel amasung Yaife Yumbal amadi IPR Mantri Dr. Sapam Ranjan MLA Khumukcham Joy Kishan Editors Guild Manipur gi President Khogendra Khomdam Amju gi President Bijoy Kaksim Tabam na singba saruk yagani thoram masiga mari lenana Journalist Memorial da Laikhidraba Journalist singi mafamda ikai khumnaba utpa amasung Journalist Award khusinagani Raijigi Transport Bibhagna Indian Red Cross Society Manipur State Branch ka kusam naraga National Road Safety Month lising ani kunmanga hogdokre Indian Red Cross Society gi office da pangthokhiba thoram aduda Transport Mantri Khasim Basum saruk yaki tabiriba pawasi Akasbani Imphal degini Science and Technology Mantri Dr. Jitendra Nahari, Council of Scientific and Industrial Research CSIR na miyamna arum laiho hauba matamda paktakna na sinariba paracetamol tablet puthoknaba honari manghai hidak asi lamdam masigi oijaba technology sizinaduna puthoknaba honagani Nai Delhi da Department of Scientific and Industrial Research linkakibagi kumon thorom da wangang laduna Dr. Jitendra Nahai thorang asina Bharatpu paracetamol puthopagi lamda masa marom dom lepchaba ngamba lebak ohenbaga loinana hidak asi sanabo honabada mapal lebak singdagi masak mathom sing pusilapagi chang hanthalagani
Mantrin hai lebak asida lamdam asigi oiba masak mathumtana sajaba hidak kaya marum puthok le. Pradhan Mantri Narendra Modi da ngasi tongan ba railway project sing jatra hungani amasung sangagani. Video conferencing ki kuthang da Pradhan Mantri na New Jammu Railway Division sangagani. Mahakna Telangana da Charapalli New Terminal Station sangagani amasung East Coast Railway gi Rayagar Railway Division building sanaba jatra hungani. Jammu Railway Division Sangapana, Jammu Kashmir amasung masigi akoiba mafam singda kundaraba miyamda chawna khudong chaba piragani. Masina thabak phanganbada mateng pangbada natana infrastructure chawkhatanba, tourism chawkhatanba amasung selthum amadi samaj chawkhatanba honabada chawna mateng oiragani. Telangana da paikhakadoriba Charapalli New Terminal Station asi lupa koti chamri trahum doisangna sangwatpani. Pradhan Mantri Narendra Modi ngarang Nai Delhi da virtual oina Central Ayurveda Research Institute ki anoba building sanaba jatra hunkre. Anoba building asi lupa koti chama marphu manga changna sengwa kadabane. Lam ekar ani dasmik mapan manga da sengwa kaduriba building asida skill development gi yauna akhanaba clinic sing laigani. Thoramadu wangang bada Siri Modin hai sarkar asina haksel gi lamda ahenba miyeng changbaga loina khamtheng na lairaba miyoi singda haksel gi khudong saba phanganaba honari. Manghai sarkar asina ayush amasung ayurveda yauna mahoksadagi chanaralaba ana laingi thoksil hena sakhoranaba honari. Manghai haukiba sahi tara asida ayush ki thabak thoram leibak chama henbada pakthok chokthokre. Siri Modin hai mahoksadagi chanaralaba ana lainga mari leinaba World Health Organization gi ahanba institution Bharat da linkhat ki. Manghai Chayol Khargi Mamangda All India Institute of Ayurveda Anisuba Tangkak Hogdokre Bharat asi Malengi oiba Health and Wellness Capital oibagi masak matum marang kaina lei haina Siri Modi na phongdokki. Ngasi phongba paukse singi marwe pauksingi damak haujik By-Heirangkhongjam Bhavan leire Bhavan. Tagachai Rajesh, Manipur ngasi phong diba paukse singda ain thugaiduna irang hauriba mioi singi mathakta NSA pana ba governor na security forces singi makok tongba singda khangan kiba Road safety ki niyam thugairak pada sakma yengdana action lakhotnaba Transport Minister na khangan kiba wafam amadi Manipur Olympic Association ki office thingzinduna ayat apan pibi kanu haina satra ki sangsthan mangana thamkiba wafam na tongan ba headline tawduna fongnari. Manipur News state asida hingsa ki thodok sing thokhaliba miscreant sing NSA na detain tawnaba DGP da khangan kri haiba pauna ahan ba headline oiri. Pau asi naharu ki thodangda ain thugaiduna irang hawaliba mioi singi mathakta NSA panaba khangan kre haina ahanba headline oiri. Pau asi Imphal Press da su ahanba headline oina fongli. Sanalaibak pau cheda Manipur Olympic Association da thamliba atingba handokpiyo haina satragi sangsthan mangagi wangang loi mayengbam samozina thamki buwafam ahanba lamai da fongli. Chairperson haptabana Human Rights Commission thambagi wahan thokle hendre haina haiba pauna pauche asigi ahanba headline oiri. Sangai Express English Edition da National Games mangoina na Manipur Olympic Association da thamkiba atingba handu uhaina satragi sangsthan mangana fongdok kiba wafam maru oiba pauina fongli. Pauchi asida Manipur dagi satellite take tawkiba Amur Falcon South Africa yaukri haina anchor kalam da fongli. Pokna from pauchi da Indiana kuki terrorist sing sagotliba makai proxy war loisin bangam loi haina kokomina thamki bawafam ahan headline oiri. Pau asi People's Chronicle Sangai Express ki Manipuri edition Ichel Express Imphal Press ta su maru iba pau ina fongli. Amit saha loktok tiba fauba Congress na chahi ama chupna asang ba khongchat chat kani haina loktokre haiba pau huelan pau gi ahan headline oiri. Koto ki blockade amadi sa down handoki badagi panduna leiramba gari sing Imphal yaurakre haiba pauna Ichel Express ki ahan ba headline oiri. Amadi state asidagi Myanmar machat kunga taruk maramdam da hanan kre haina morning bell da ahan headline oiri. Rajesh. Thagachari Bhavan aruibada maruiba pau Manipur sanglakiba Myanmar masa kuntaruk ngarang maramda halan kre security force na ngarang Churachampur jila degi mioi ani drug kona na fare Kakching degi KCP PWG gi mioi ama fare amasung Kendra gi Science and Technology Mantri Dr. Jitendran Hari paracetamol tablet lamdam masigi masak mathumtana sinaraga puthoknaba honari pau lojare